आकाशवाणी इम्फाल Ngangom Kiran पाव पाजरी अहानबद मरुवैब पाव मियामदगी नमदुना सेल खाइबद चेनबा तोंगान लालोलुप सिंगी मियोय तरा तरुक ngarang मणिपुर पुलिस न फारे महूट डिपार्टमेंट न इम्फाल शहर बु हेन लुनानब शहर अमा ओहिननब थौरांग कया पाइखलकली अमसुंग अनिसुब तांकक की संसद की बजट मिफंगी ngasi अहुबु नमिता सेल थुम मंत्री निर्मला सीतारमण न मणिपुर के बजट सवाद पुथोकनी Security force na ching amasung tampak ki singnaba mafam kaya da thibomba ki thabak kamadi area domination tawba ki thabak lep laitana sathari Rajya police ki control room na thadorak pacherol amada hai Imphal gi Gandhi Avenue dagi NRFM gi nupi mari yauna hakshin ba miyoi manga ngarang police na phare makhoi miyam dagi namduna sel khaiba masung khulai puthok pusin tawba ki thabak ta chenaba miyoi sing hairi makhoi dagi saka ani panba gari ama mobile phone manga amasung ID card ma phangle hairi Golapati Masjid Achauba Awang Lerek Tagi Sungarang NRFM gi Nupi Kadarama Fare Mangondagi Lupa Lakama Lising Taretamasung Mobile Phone Ama Panglehari Mahaksu Miam Private Farm Singama di Sarkari Official Singdagi Namduna Paisha Khaibada Chenaba Muyini Khongman Nandai Bam Laikai Dagi Sungarang Police na Pripak Pro gi Hakshin Muyoi Ani Fare Makoi Sumiam Dagi Namduna Sel Khaibada Chenaba Muyoi Sing Hairi Hainopoki Ima Medapati School Manaktagi Pripak Progi Nupi Ama Yauna Miyoi Ahum Ngarang Police na Phare Rims ki main gate amasung samurug dagi su KCP PWG gi Miyoi Amamam Ngarang Police na Phaki Langol Type 2 dagi su ngarang Rajya Police na UPPK gi Haksin Miyoi Ahum Phare Makoi Shumiyam dagi Namduna Sel Khaibada Chanaba Miyoi Sing Hairi Municipal Administration Housing and Urban Development Mahut Department na Imphal Sarbu hena lunan ba sahar ama ohinana ba thorang kaya paikhalakli Hiram asigi matang da Akashvani Imphal ga khanana unaba mada Mahut ki Director NG Uttam na hai Water Resources Department Environment Department Pollution Control Board Police Department Imphal Municipal Corporation amasung Corporation asiga khusan maduna thabak tawminariba NGO singa punna lunan ba ki campaign changchina ba honari अहानबगी ओइना इम्फाल शहर की मनुंगदा अमोट अकाई यामना लंगथोकफम ओइबा मफम कुन खंदोक्तुना संगदोकपगी थबक हौरे न्यू सेकोन क्रॉसिंग की मनाक्ता अमोट अकाई हुंदोक अमो मफम संगदोक्तुना लई थाब हौरे असुमना अतै मफम सिंगसु संगदोकप लोयरगा मखातना अमोट अकाई सिंग लंगसिंदनबा मफम दुगा सानबा संगत सागतपगी थबक सिंग चथगनी मफम सादना अमोट अकाई सिंग लंगथोक्तुना शहर असिबु मोचिन हलिबा मियोय सिंग पुलिस की मतेंग लौदुना फागतपगी अखनबा खोंगथांग लौखलगनी Laingakna sahar asibu lu nana thamnana paikhalakliba thabak thoram singda miyamna mateng pangbinaba Sri Uttamna apil tauri Laingakna phana hona duna su miyamna mateng pangbidragadi aikoigi sahar aikoigi khungang nalan baibase oithokte aduna miyamna aikoigi club organization ima ibel mera paibi singna su laingakna thangjalaiba khongthang asida mateng pangbinaba nijari sohor sibu nalhalage khungang sibu nalhalage hairagadi ख्वाइदगी मरु ओइरिबदि चाइथोक्तबदुनि इम्फाल म्युनिसिपल एरिया सिदा लैरिबा मियोय लाख अहु मरी सिना सुम चाइथोअगा म्युनिसिपालिटी दा लैरिबा मियोय चनी चहुम जिना सुम सेंगनी हाइबदुनदि नानबु सुंगम ngमोय ख्वाइदगी मरु ओइरिबसि आइगी युमदगी थोगलाइबा अमोट अकाई सिंग असे लोइसनबसे आइगी थौदांगनी हाइना अखोय मिपुम खुदिंगना खनबा मचंगी आइगी सोहर नालहनबसे आइ इसागी थौदांगनी हाइना मिपुम खुदिंगना खलाबा मतमदा अखोयगी खुंगंग अखोयगी इम्फाल इराय लाइना नालहनबा ngamgani MLA RK Imon ngarang Maino Lerek Maning Laikai da nongno saba Multipurpose Community Hall Cum Club ama Shangakre Thormadu da wangang bada RK Imon hai Hojiki Luraba Tanpama Sida Miyamna Rajnitiga ibu wakalon singdagi nathaiduna ama toina punsinduna pumnumaki yaifamina na wakalon da thabak tongminagadabani Birodi Dol Singna Yaikai Tingaibagi wakalon sing thadoktuna wathok asi loisinana bohanabada akhanaba miyang thamduna thabak tongminaba tangai fade Tiangnongpal जिला की मसी ब्लॉक की मखादा लैबा कोइजम विलेज ता नासामुक्ता भारत अभियान की मखादा मियाम वखल ताहनबगी थौरमा मंगारंग पांगथोखरे डिस्ट्रिक्ट सोशल वेलफेयर ऑफिस टेंगनोपल मसुंग डिस्ट्रिक्ट एडमिनिस्ट्रेशन टेंगनोपन पुन सिनबा थौरमरुदा वांगांग की बसिंगना मयाई काब निसासिनबगी अमांगबा मसुंग मसिना हौगलकलेबा नहारोल सिंग अमदि नुपी सिंग पिरकलेबा सैथेंग हंथाननबगी मतंगदा मरिक चुमना ताकपि तंबिकी थौरमरुदा वुमेन सोसाइटी मसुंग सेल्फ हेल्प ग्रुप की पुन मियो चामरोन सरक याकी
Assam Rifles na sinduna Manipur gi nupa masa 13 amasung nupi masa 13 na sark yaduna satkiba National Integration Tour Dehradun da yauduna mafam adu da laiba Indian Military Academy da changduna yankre. Assam Rifles ki charol amada hai makoi na mafam adu da laiba makok thongbo official singa suwari sanaki mahiroi singi kangbu duna mafam adu da laiba Forest Research Institute amada su sangduna yanki. Amaramda Sandel Jilla ki Khengjoi Subdivision ki manung chanba Khulchang Khulmanakta laiba Tuyang Turel da truck ama tasinbada aso open nanglaba singbo Assam Rifles ki kangbu amana sangshinduna mateng pangkre hari. Thaudo adu da soklaba truck adu ki driver ngamthang driver amadi nupi ama ahan balayeng ki mateng panglaba matungda sakpi karong PSC da pokalaktuna makha tana layeng ki hari. Tabiriba pawasi Akashvani Imphal dagini. संसद के सुबह तांका की बजट मिफम ngasi amuk hauragani मिफम asi April 3 फाव चथगनी मिफम asi manungda punna sitting kun laigani ani subah तांका की बजट मिफम ngasi ahubu numitta saltum mantri Nirmala Sitharamanna Manipur की बजट सभा पुथोकनी अखोगी पाउमिन हाई तांका asi gi मिफम दा English ngani kunmanga kuntor की voting on demands for grants amasung mari lenaba bill sing khana nainagani masigi matakta banking laws amendment bill Coastal Shipping Bill lisingani kunmari Immigration and Foreigners Bill lisingani kunmanga masung Railways Amendment Bill yauna tongan bill kya puthoktuna khanagani Pradhan Mantri Narendra Modi ngarang New Delhi ki AIMS chatuna madu layang liba Uparashtrapati Jagdip Dhankar gi hakchang phiom yangshin kre Shri Dhankar masa nungai raktabadagi nahan numidang hospital asida pokalaktuna layang lakmani hospital ki paun hai Shri Dhankar gi hakchang phiom thoina nungsa thiningai oidre Pradhan Mantri nasu Shri Dhankar gi hakchang phiom thuna pagalakpa oirasunu haina phangdokki Rashtrapati Draupadi Murmu nasu Uparashtrapati Jagdip Dhankar gi loina biga wari sanadun anaba hangkre social media da thaglakpa warol mada Srimati Murmu na Uparashtrapati hakchang phibam thuna pagalakpa oirasunu hairi ngasi phongba pauche singmar oi pauchingidam haujik Khangembam James leire James Thakachari Kiran Parliament session gi ani shuba sharuk ngasi dagi hauragani Manipur gi budget amasung president rule laktokpagi wafam house ta puthokadori haiba pau ama pongnafam da ahan ba headline tawduna phongli Police na nupi taruk yauna UG 33 phakre haiba pau ama Sangai Express Manipuri edition da ahan ba headline tawri Assam Rifles amadi Indian Army na United Kuki National Army gi Chochanpur da Saramba camp thugai ki bagi pau ama Imphal Free Press da maru oiba pau oina phongli Chochanpur gi T Moljang da leiba CRPF ki post ta nongmai bomb kapsin duna attack tawram le haiba pau ama huyan nan pau da ahan ba headline tawduna phongli Sakhang daba singna Saijang Kuki village chief kaptuna halam le haiba pau ama naharol gi thodang da maru oiba pau oina phongli Sana leibak ta Kangpokpi da ahenba security force thazin kre total shutdown manungda nupi singna national highway thingbagi khongjang sangsin kre haiba pau ama ani shuwa headline tawduna phongli pau asigi sub headline oina asi bahaksang laukhiroi SP Sindokadabani haiba pau ama phongli Ichel Express ta Nasa Mukt Bharat ki campaign ama oina mayai kaba chinjak leitaba lamdam ama ohelasi haiba gi pandamda lamsang lamjel chen kre haiba pau ama headline tawduna phongli Nupi gi numit palan tawkibagi pau ama Manipur Mail da headline tawduna phongli Assam Rifles amadi Mizoram Police na heroine number 4 nongmai amadi Crystal Met KG Nifunipan Champai Jilla dagi fakibagi pau ama People's Chronicle da maru oiba pau oina phongli Artificial Intelligence ki kanabagi matang da pau ama Sangai Express English edition gi anchor kalam da phongli Hills Hornbill Express ta International Women's Day pangthokibagi pau ama headline tawduna phongli Ganfiu Mail da Fox ki president masagi famdagi resign tawkibagi pau ama maru oiba pau oina phongli Tamenglong Times ta Jailite Wildlife Eco Sensitive Zone dagi khul ahum yahon bi kanu haiba haina Tamenglong DC da memorandum pisin kibagi pau ama headline tawduna phongli Kiran Thagachari James aroi bedamaru yo pau amhanna Miamdagi namduna sel khaibada chenaba tongan ba lalolup singi mioi tara taruk ngarang Manipur Police na fare Mahut Department na Imphal saharbu hena lunan ba sahara ma ohinna ba thaurang kaya paikhalakli amasung ani shuba tangka ki sangsad ki budget miphongi ngasi ahubu numita Salthum Mantri Nirmala Sitharamanna Manipur ki budget shabad puthokani pauloi jare